ngasi phongkiba tungan tungan ma manipuri si phungsingdagi maruoibi I pausing myamna thamjagi ahanbada sanalepa pausidi khongosaraga Sikhraba Miyoi amagi Adhaar Card pairamba Myanmar masa mafari kumja English singani ga taraga mapan laikhidraba Miyoi amagi Adhaar Card pairagi Indo Myanmar border lanthok lanchin tawduna lalon itiki thabak satharamba Myanmar masa ma yauna Miyoi ni kuntraga tere sub Assam Rifles na hokiba thasigi tareta faraga sakpi karong police station da sinnarakre hiram sigamari lainana ahanba Manipur Rifles campus da officer club tanga si paumission ga unabada amada DIG intelligence ningsen wangam na hai laikhidraba Miyoi amagi Adhaar Card paiba Myanmar masa ma yauna Miyoi ni edu kuntra ga tere suba Assam Rifles ki timamana sakpi karongi kuljang lambi tegi pharaga sakpi karong police station sinnarakibani pharaba Myanmar masa adu ki maming lenkhemang mate sei kunga truk apokpa dauza tong mate kawi Myanmar gi tuibang village tagini Magna Sandel district ki manungsan me Indo Myanmar border na leiba Khengjang village tagi kumja English singani ga taraga mapan laikhidraba hol kholal sai kuntraga nipan apokpa thongkho thang hairiba Miyoi sigi Adhaar Card pairaga Miyoi si saraga Indo Myanmar border lanthok lansin tawdun lalon itik tawbigi thabak satharmani aduga pharaba topa Miyoi dugi mamingna letming thang baite sai kuntra apokpa el ngamlet baite khawi Sandel district ki Sarong village tagini Myanmar masa singbu Molsam police station manaki Khengjang village asi phawduna Manipur India ro sangthok sangsin tawbada mateng pang Miyoi ni makhui ani gi mathakta sakpi korong police station na case ma lokhotna CGM Sandel da puthoklaba matuk numit nipani police custody da remand pikre haibaga loinana atopa lewak ki Miyoi singbu lewak sida lone yadaba mongda pushilakpi ki thaba si miyam na tawbi kanu haina su DIG na appeal tawkhi Atopa pao mana North East e-vehicle sizinanaba hengat hanabagi matangni awareness haudokre Chief Minister Manipur lenga ki anaba Gari sing e-vehicle oina lairagani e-vehicle sizinanabagi thaba se lenga ki department singdagi hana hoksi lenga ki department singi anaba Gari sing leibada e-vehicle oina lainaba thabak paikhatlagani haina Chief Minister N Berena phongdokre CSIR IIP Dehradun amasum CSIR NEIS The branch left Lamphel Path Manipur lenga ki transport department kusamnaraga Imphal gi city convention center electric vehicle charging infrastructure and renewables hybrids energy in northeast India haibista pangthokpanu mitni gi workshop hawdokladuna Chief Minister na hai Manipur si singna question bi state oibana lambi gi khudong thiba thawdok kyana maram oiraga petrol diesel pushilakpa khudong sadaba mayu nari bi state asidadi e vehicle si yamna sanagana ki Magna hai e-vehicle sizinabana Manipura petrol amasum diesel phangdabi awaba lehendaba yagani lambi da gari sin matamna miyamna gari muthatana thamnabana yamani masina nungsit motion hanmada asabu mating oiribani petrol amasum diesel gi gari singdagi thadorako maikhu singasina R1 gilamda ledipa Miyoi singi hakselda sauna singna boiri gari singdagi thadorako maikhu na ayinga sagi phibam hengalakpat sauna mating pangdi Gari singdagi thadorako maikuna nungsit nungsa modhanbagi problem asigi waroisin puraknaba lambi asi electronic vehicles singna oiri Prime Minister Narendra Modi gi lamjing makhada India da electric vehicles singa sibu yokhatnaba khongthang kaya marum lokhalaki Prime Minister Narendra Modi na India asi kumja English singani ga humdra phawbada net zero carbon lehananaba khongthang pekhatpa hokre hainasu pausna makhatana phongdorakli Atopa paomana CEO na Manipur gi draft electoral roll phongkre Manipur gi apunba voter lakh kun henkre Rajesh Argawal Manipur gi assembly constituency humpu gi draft photo electoral roll sing ngasi chief electoral officer Manipur na phongdokhiba loinana special summary revision ngasi digi hokre draft electoral roll Manipur gi oina apunba voter masing lakh kun ga lising ni fugu humdoi gi samaga yankai ke truk yokre hiram masiga mari leindana chief electoral officer Manipur gi office ta pangthokpa pau gi mipum amada CEO Rajesh Argawal na hai draft electoral roll phongkhiba ga loinana ngasi gi digi hauraga December 9 phaw sathagadaba special summary revision su ngasi digi haure special summary revision asigi manungna kanagomba voter singna claim amasum objection singasi pikhalakpa yagani masigidamak tha asigi manungda numit marini akhanaba campaign sing sathagani akhanaba campaign sathagadaba numit sing aduri November 18 thangjama sum November 10 nomaijing loinana December 3 thangjama sum December 3 nomaijing ni loinana claim amasum objection sing December 10 ga tarukta makha satharoi amasum mathang sai gi January 5 da final electoral roll phonglagan hairi magna hai special summary revision asigi manungda kanagum mingchandriba voter singna mingchanba yagani
ꯃꯤꯡ ꯂꯧꯊꯣꯛꯅꯤꯡꯕ ꯂꯩꯔꯕꯁꯨ ꯂꯧꯊꯣꯛꯄ ꯃꯤꯡ ꯂꯩꯐꯝ ꯆꯍꯤꯗ ꯑꯔꯥꯟ ꯑꯍꯨꯏ ꯌꯥꯎꯔꯕꯁꯨ ꯁꯦꯝꯗꯣꯛꯅꯕ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯤ ꯂꯣꯏꯅꯅ ꯏꯂꯦꯛꯇꯔꯁꯤꯡꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯧꯕ ꯌꯥꯒꯅꯤ ꯃꯦꯟꯁꯤꯜꯂꯕ ꯐꯣꯔꯝꯁꯤꯡ ꯑꯗꯨ ꯏꯂꯦꯛꯇꯣꯔꯦꯜꯁ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯣꯐꯤꯁꯔ ꯑꯦꯁꯤꯁꯇꯦꯟꯠ ꯏꯂꯦꯛꯇꯣꯔꯦꯜꯁ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯣꯐꯤꯁꯔ ꯑꯃꯁꯨꯡ ꯕꯨꯠ ꯂꯦꯚꯦꯜ ꯑꯣꯐꯤꯁꯔꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯍꯛꯊꯦꯡꯅꯅ ꯄꯤꯁꯤꯟꯕ ꯌꯥꯒꯅꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯡ ꯑꯁꯤꯗ BLOꯁꯤꯡ ꯕꯨꯠꯁꯤꯡꯗ ꯂꯩꯒꯅꯤ ꯃꯁꯤ ꯅꯠꯇ꯭ꯔꯒꯅ ꯑꯣꯟꯂꯥꯏꯟꯒꯤ ꯈꯨꯠꯊꯥꯡꯗ voterportal.eci.gov.in नत्रगन www.nbsp.in अमसुम voter helpline mobile app खुथांग पिछलक यागन हेनसु पनखेन पाउशन मखातान फोंदरकली ngasi phongkiba draft electorals roll asida leikiba apunba voter masing lakh kun lising ni fuko humdoi gi samaga yangai ka taruga si mamang sai gi janawari amada leikiba final electoral roll adurigi puna voter lising ni pan hena hengaki draft electorals roll asida nupa voter na lakh mapan ga lising marfuga ni pan satre ka mari amasum nupi voter na lakh taraga lising yangai mariga saniga ni fuko mangani loinana third gender na saniga tereni Manipur gi oina electorals population ratio si sada yangai ka taruka point maudra ga marini masida kangpopi gi EP ratio sina kunthra ga manga amasum senapati gina ni foidi Manipur gi leiriba EP ratio si afaba kanglupta sali India gi oina EP ratio si sada humfugo humdoi degina humfugo mari oiribani electoral roll revision sigi manungda soidana EP ratio si nationals average ka manana wangkhalakari haibigi thazba lai haki Manipur gi oina kumja English nganiga kungani thoigi January amada laikiba apunba polling station masinga durigi tra publication asida polling station mari hantharaga polling station lisinganiga samapan ga yankhai gi manga oire Sathagadoribi special summary revision asibu mapung fana yengsinanaba electoral rolls observer ohmapre makoi singadudi commissioner cum secretary agriculture RK Dinesh commissioner cum secretary art and culture Mahut IPR M Joy Singamasum commissioner cum secretary science and technology secretary human right commission Manipur M Yeskul Maitai Nianisu Paushn Makhatana Fongdorakli Atopa Pawmana Sakangdaba Singna Kangabokta Pawai Maitharamli Thobal district ki manung sanma khangabok ta lebe district hospital gi maning local yainana ba paiduna thamba lauk sangam amagi phawboi haukiba hingda masa khangdaba singna mai thadokpiram le hari angan bayuk tam yamna thengnarak pani hari amasum hiramese gi matana thobal police na case ma lokotna thijin ba khre hari mai thadokpikraba lawo du khangabo awang lekhai digi moirang thim na basandra singa apopo lekhidraba em amubuna loksal oina ubne kanana karigi damak phawboi du mai tharam libano haiba khangmangamdri hari Moirang thim nabasandra gi loi nabi binan hai mi dagi loksal uraga yamna wana sujabani lau khawbadasu mi neknaba paisa leitabadagi mathanda tapna khawjabani hayeng jainaba haiduna pairaga thamlamani numit tarakpa matam phaw sangduna lerami asuk yamna tamthina mai tharam libasi kari nuai tabe leibagi no hairaduna mara lebising matik saba sairak pibi waiki lawpham adur yengsinba lakib khangabok jila Parisat ki member case Rasmohan hai Loksan uduna yamna wana sujariba lophamni kuiraba matung lau yeinaba leiringai da asumna tawbusi thamoi sukna nuaiti sana sakadaba saja satliba miyoi singa sig mathakta lengana akanba miyeng sangbiduna sairak pibiu hai kenasu pausna makhatana fongdorakli atopa pawmana miyat taraba matung lodkhiba miyoi ama sahi kungi matungna police na phakre Kumja English nganiga anida kona phadok piduna miya taraba miyama sahi kullom thiba khanglaktaba matung special judge NDNPS FTS na convict adu fanana ba warren ama thoktuna irilbum police ki osina lusingba kangbu man fagat pangam khreadi paus na hai ganja kilogram sam ko humpu ko manga ko kona na kumja English ngani da fagat khiba miyedu gi maming MD Amjad Ali Apokpa MD Yusuf Ali Kairao Awang lekai degini Miyai kumja English ngani gi January kuntraga mathoire special court NDNPS Manipur sahi ohungi rigorous imprisonment pibaga loinana lupa lising ani su fine oina thina bakhan khibani mapu phana ba ko na lakthokraba matung irilbung police ki osina lusingba kangbu mana tha sigi nipana kairao major inkhol gi fagala khibani kanbi esubu fagana ba khona ri irilbung police laukiba thaudang asibu sakhang boina mana pina bakhan khi loinana convicts asibu losinana ba khona bada saruk yabagi dama kairao mating GP gi ward number 1 gi member MD Razaudin gi mathaksu legal gi web action sing lokhona ba khan khrene su pausna fongdorakli amaramdana lau sururaga halakpa miyehum Gari na thomar Sire hari yamnamuk laibak thiba mas nuaitaba pawmani Imphal East District ki Porampat Police Station konba Khurai Saithabi
Saibau Hospital Manaki Impal Urkul Lambida, Naranumidang Pung Tarama Kairum Taba Matamda, Sajiwarum the Yang Natarpa Gari at home, but a corner set Miyoi home, Tina Sopa the Kudak the Sire, Sienna Gari and the driver Fare. Police the Pongo Pound High, level Tipa Taudo to the Lake Hidraba Miyoi Humadudi, Karibam, now what might they say contract to Apopa, Case Lemba, Ketramim Sura Singa say Kungatru Apopa Lake Hidraba, Case Hay Sanamadi, Konsam Ingosa might they say Nifugamanga Lake Hidraba K, Ibotomini, Makoy Homa Kurai Nandabam Lakai, Site Happy Directagini. Ngarang numidang gi pungpa maduda makhoi hum khong na satlingai da sajiwarum dagi yang na tharakpa gari amana sapu kana thomlamlaga hana yenglamdana gari du thoki thomlamba aduna maram oiraga thina sokpadagi lekatnaba nangdana makhoi ohumak thaudok thokpham adumakta lekhidabani thaudo odugi paw ngarang numidang pung 12 minute 10 rom taba matamna porampat police station na phangwadagi police station gi timama khudakta thaudok thokpham da sangsinduna yengsingki maja khangaudraba gari edu fakanaba thabak Kudakta Laukat Pahobuga Loinana Kurai area Kumalampa Amadi Impal West Kituan Tuan Mapam Gilambida Kinba CCTV footage and game with Gariedu Ayang Pali the Leva workshop Amada lady have a kang with the Gariedu Tarakiba driver do Loinana Pagat Pagamki Parava driver do Gimami S Sopai say contract Apopo WS Ningwon Kawi Urkul district key to name the Guinea Magna Torak Liba Garieduna Tata Elkolani Amadi registration number UP 32DN 2031 driver is Sopai Haiba Miyoi Singarang Taudo Digi Masan and Tunabamaki Garina Miyoi Humadu Tomani Havaga Kangdanaba Magna Lairam Liba workshop Adura Gariedu Shidopa Horam Lehari Maki Matata Purampat Police Station case Malakale Lake Hidraba Miyoi Humadugi Ashiboksang Ado postmortem Gidama Zenimski Mokra Tamkre Hainasu Paus Namakatana Fondorakli Amarumdana Athobasingi Numit Nabemer Taragani the Harau Kumai Pangtopigano Pripa People's Revolutionary Party of Kangleipak Pripa Athobasingi Numit Nabemer Taragani to Shida Harau Kumai Kitarum Amata Pangtopitanava Laholobashina Manipurmiam Apple Torakli Low Nathing Kraba Laholobashigi Publicity and Propaganda Gisars The appears Lebak Ngakwa Luang na Kuyek Bidon Tadorakpa Sirol Sinhai Kumza English Singamasapan Humdraga Nipan Gina Bemer Taragani to Ayu Angan Mada Kamengi Laimarok the Labor Pripaki Transit Ke Mamada CRPF Amasu Manipur Police Ki Apunba Forsamana Kangodana Landaraktuna Ke Madu Leva Pripaki Athoba Ayakam Diren Elias Angam Sagolbantera Lokrapam Laikaimasum Puralatpam Kavikant Elias Laimu Elias Laingam Sharma Sagolbans Maino Lerek Loinana Transit Ke Madura Puna Laiminava PLA Gi Athoba Pukrambam Gambir Singa Singjamai Makha Norem Lekai Haidiba Athoba Ashina Transit Ke Madura Sanglakiba Combined Force Adu Gemek Akan Malanting Sataram Lava Matung Matwaina Pontapi Kiva Taudo Amadi Kumsing English Singamosamapan Marfugamangagi November Taragani Twiki Numidang Weramda Kabo Waxing the Liba Sugar Factory Complex Manunda Duty Taba Security Mukuta Party Siki Lusing Purel RK Tulasandra Elias Loyataba Lakidaba Taudo Loinana Laibaki Mankiba Ningtamba Hanjanaba Lisangsina Satarak Liba Ningtam Yaw Lanting Sigidam Tawana Pontapi Kraba Athoba Athobishingbu Ningsing Duna Kumza English Samapan Humdragam Pangina Bemer Taragani to the Gi Red Army Pripak left and a Pantokuna Lapa Athowishingi Ningsing Numit Handak Lakliba Nabemer Taragani to English Singanika Kunganito Tangza Numita Lebak Miango Lunana Pantokani Numinasu the Makalamati Harakumai Tobiganomadi Numinasugi Numidang Yumtong Kuding the Maira Katpiu Lunana Laikidraba Athoba Athowishingi Ningsing Kubamda Maira Katpiduna Ikaikum Nabut Piu Highness Pundorakli Cyril Dunamakatan High Loiram Sandoku Indiana Democracy Gi Marum Nang Sipawa Sayu Humdrago Humdoi Sumna Kanglei Miambu Sudat Nehatpiduna Hingbigi Mahau Yauhandana Minaigi Naithangi Punchirol Namsinduna Tambiri India Gi Democracy Di Corruption Aran Batobuna Kutlingba Asmoya Litaba Mara Litaba Mibu Hatpani Miyoi Kuzokharatagi Ningtamani Tola Taraba Miam Gueva Nintamanati Nomadi India Maset Kya Tona Kaiba Habishi Shoidravani House India at the states in the Iran like Tabakaramba State Yauribige Kashmir, Punjab, Bihar, Jharkhand, Uttarakhand, Uttar Pradesh, Orissa, West Bengal, South India, Madi, Northeast India states Maraibak Nintamnabigi Horibi Housing Nomadi Shoidana Yamna Paklagani Habisi Taxaravani US Army Lieutenants Generals George S. Petona English nga samapan ni Pugumarigi Jun Mangada Mahangna Command Toriba Ohum Super Army na Overload Haiba Code Name ama Sijinaraga Satakiba Operation Amada
Allied Force ki saro mo oina France ta Hitler gi Nazi Force ki matata landaw sa andai da pi kiba overall da pan kiba wahi pareng ama ningsing ba yai madudi miyo ematana leba ki damak shiraga lan ngam kiba khaknati na ki yekna ba duna mariba ki damak shialaga nangna lan ngamani lan ngam ba haibisi ahing mana ngamani maram maduna irei ba ki mang kiba ning tamba amuk hanjindri ba power red army pripang India gi lengak loi singamadi Indians occupation force ki matakta hanmalaitana makal kya gi yawolan thing sa takigani hedi United Nations Organization piribi hingbi hak right to self determination adu lomi oirabai khoi ki miyam da loinamak leijaba ngaktani maram aduna khoi na khoi ki phangpham tokpa hingbi hak adu isana phangjaduna iromdom lengak sapi yai habisi UN gi satar kya da mayek sing iri kanglai pa asi tuan tuan proof kya gi tuan lol mayek nat sanabi amadi cultural identity leijaba Furup Kiana Punchilaga Lebelam the Mamani, Adabakumza English Singamaga Samapan Nifugumapan October Taraga Mangada, Loinam Sandopu Indiana, Nampu the Lokshin Kibani, Aikoina Quigi Manki, Ningtam Hanjenge, Hybeda, Malem Gitleba Amatada, Mashikimek telephone Tokti, Malemda, Loinam Sandopalam, Karamba Levaksina, Kudam Tangsin Biduna, Loinam Oina, Tamlamba Levakia, Muk Nahona Ningtama Pankibegi Warikaya, Ningsing Bay, Mariana, South Africa, Kumza English Singamaga Samapan, Maudragi, Mars Kungamatu Ningtamki. Marshall's Island US tagi English singa maga samapan maudraga matugi September taraga taretat ningtamki Hana Carolines Islands Micronesia su US tagi sahidumaki numitumak tada ningtamki English singa maga samapan maudraga humdogi me kunga mangada Ethiopia gi Eritrea ningtamki US na lengakwa Trust Territory of Pacific Island Palau su English singa maga samapan maudraga marigi October amada ningtamba phangki English singa niga nipan gi February taraga tareta Kosovan amuk Syria ki ningtamba phangki English singa niga taraga mathugi July mapanda South Sudan na Sudan dagi ningtamba phangki masidana te kun suba sahi sagi loirakpa decade khaktada malem ningtamba leba kunga nipan thulakhi USSR kaibadagi ningtamba leba taraga ma kairakhi Bosnia kaibada sovereigns amasum independence leba manga thulakhi matawsum hauji Syria, Arab amasum Africa ki leba kya da internal conflict marang kaina ledi loi chanchin biraba malem gi leba kya marebak ningtamagi yolan kaya mathang thulakhi gani aduna di aikoina iramdam gi miam khupna apunba ningtam yolan thing ama sataduna mangkiba ima leba ki ningtamba amuk hana hanjin handuna lamdam sida ingtappa nuai phaba ningtamba sakhatpa manaba khunayama shimina saidi Say Sigi November Taragan to the Atobusing in Ningsing Numit and Lakosida, Lisang Sina Satarakli Irebaki, Labak Lepkada, Ningtam Yowal Iho, Sigidama, Tawana Ponta Pikraba, Atobi, Punamakta, Prepang Ikoknon, Ikaikum Usari Madi, Makugi Tawana, Inglisina, Yatabu, Edison Hines, Sirolosina Sumakatari. Makasatara poina to perform no huyalan paurigi miamna thamzagi parallel anisuba manipurni miamna tamjana pham model gram panchayat ohelasi Dr. S. Foze Parallel si tungan phurup kyana nungsi sanana khundaba mafam ama oibana anisuba manipur mani parallel bu model gram panchayat ama ohenduna manipur gi miamna tamjana pham ama ohenduna bu khona minarasi haina outer manipur parliamentary constituency gi MP Dr. Lorho S. Foze na phongdokre wapamasi district administration kaksing na sinduna kaksing district ki Parallel Maning Laikai Community Hall Pangtokpa Sansad Adras Gram Yojana SAGY gi makhada Parallel Gram Panchayat pu MP Dr. Lorho S. Foze gi mi makhada Adras Gram Model Gram Panchayat ama oina pangthok lauthokpigi thoramda athuiba mithung oina saruk yaduna MP Dr. Lorho S. Foze na phongdokibani mangna hai Parallel Bijoypur amadi Sorama Mang Laikai na punba Parallel Gram Panchayat si manadaba kanglup haibadi Maitai Pangal Pun Sima Gram Panchayat ama oibana Model Gram Panchayat oina khangat pani haina spouse na makhatana phongdoragli memna tentang na thamjaram ge makasa tarak poina to papaw manamo Mitai Khul Singhana gumna tampaki district singda lengdana thambiyu haina mapham kya da wokat mifam satakre District boundary singi matang da lady pasai anaba sing lengang na athubu matamna waroisin praktuna singi district singa taina bada lady ba Mitai Khul Singhana gumna tampaki district singda lengdana thambiyu haina ngasi khul kya da wokat mifam satakre ngasi wokat mifam phamduna khongjang sangsing hib khul singa dudi Imphal East district ki Morok Ingkhol Ngairangbam Sarauthel Sinam khul Isikha amadi Imphal West district ki Kanglatong bidani wokat mifam singa duda established boundary commission to Department Kangpokpi district stop lands encroachments clarify difference between Kangpokpi and
so called Sadar Hills hai ba manaba play card sing season ki sinam khul sata ki wakat mi phamadugi matang da PS Bogendra jit kauba khongjang le mana khul asiga tainana leba singi khul kharana khul asigi lamgi area sing asi makoi gi lamni haina claim tarakpa hore masigi mathakta handa kangpopi amadi Sadar Hills ki lamgi saruk ni haina yekpo map amada tampak ki khul kya makoi gi lam oina yorak pathinare thawong asi kanglu masel gi marakta irang lakna basinba oina thokani maram asina hiram asida lengang na miyeng sang bi waki isikhada sata ki ba wakat mi phamadu do oinam ibom sakhoba mana singa taina ba mapham da leiba Mitai gi khul singi district singi manungda salhanba map tholakpa si irang ama laklingai sera sida case o ko lup amana sandil kangpokpi madi susampur ga tainana lebu khul sing tampak ta tinbe yaru hena media ra sirol tholakpa si yaninde hirama sida sut laingang na akan mamiyeng sang biwaki amaromda kangla tongbi de sataki bu wakat mi phamandugi matang United Youth Club kangla tongbi gi advisor thaudam Gonindrona singi nakal leiba maitai khul kya singi district punchindana bhona ragli bisi yaninde maroina phurup kya na khundariba kangla tongbi sisu hana gumna Imphal West ki area da lengdana thambiyu maramasina hiramashida lenga asina state asida kanglok ki oeba irang sing laktana district boundary gi matang lokhat pham tok thabak sing matam sana lokhat piu hai khena su pausna phongdorakli Makasa tarak po na pong na pampaw siya di to papaw karana Facebook to comment piru bagi phakiba malem ngan ba bel da thadokre Facebook to dharma ma di BJP da sokya ba comment piru bagi maral da hengang PS na pharu raba laisna malem ngan ba ngasi CJM Imphal East na bel thadokre pharba malem ngan ba bo hengang PS ki aiona lusimu timama na numit taraga mga na judicial custody remand pi binaba player ga loina na court asida puthoraki Equis ki council gi meketi gi mangna police custody da leiringai matam na ma ki photo ama MK Oscar Ali kauba ama gi Facebook account gi viral salaki haina court paudam ki court na APP amasum defense ki council ani gi warol singkup na taraba matung ma ki comment adu gi mayokta baris kauba mana hengang PS ki OC report ama torok padigi PS asina case ama lokhotuna malem ngan bu phaki bani haiba khang mangamle nakal anime ki warul singkup na taraba matung equis asina thagat ki bu comment adu kana gumba ama gi iza sukan lage haiba wakalona thagat ki banati masigi mathakta mahak habitual offender nati India as democracy satpa leba ama oibena kana gumba mana ma ki wakalona du ningtamna phungdok pai maram aduna ma ki comment aduna IPC ki section 295A attack tawde haki Kona malem ngan mabu lupa lising kuntragi bon amasum manaba senphamgi security bonda bail piki ma makatana siguma thaba si tawroi case asigi witness amasum evidence manghanba semdokpa tawroi amadi court ke ayaba yaudun state asigi wangmna satpa yaru henasu rai takhiyadi Makasa tarak poina na harogi thaudang poksi dige to papaw khra namo semdok laba gari gi tanki manung da puramba lupa crore mari henbe gi brown sugar amasum WY tablet fare Na police station war on drug 2.0 gi makhara sa tharak pa trap ki manung sana ngara nung thilpung amaga minute nifu gu manga taba matamna Thobal district ki kasom lambi gi paringda leiba yairipok khoirom digi miweni brown sugar kg 1.015 ka konan fare heri pharaba mioi sing duri kangpokwi district ki Khumumons village Horton Baife village tagi thangniyo Baife se kuntra ga manga apokpa Ginlians Baife amasum numaizing tampat Hautong village tagi lenpu Baife se kuntra ga manga apokpa mangniyo sultat kawi nap kiti maduna miwe ani asina thauroga lakhiba registration number yaudaba Kenbo byte 125 IM asum mobile phone ani fagale loinana na police station case ma register taw tawbuga loinana faraba miwe ni du tha sigi taraga manga phawa police custody rima lokthakre hairi atopa mana ngarang numijungba matung pung 12 minute kunga manga tabada Imphal More lambigi kondong lairem manakta leiba KLP motor vehicles check post ki manga suba Assam Rifles na international market lupa crore mari rongi belu oigedaba brown sugar amasum WY tablet sing lokthakre hairi Paush na makatana hairibana mga suba Assam Rifles na Moregi Imphal thulakiba Maruti EcoBen MN01 AK1679 asi KLP motor vehicle check post khamduna check tawbada gari asigi semdoklaba thau tanki manung da load tuna puramba international market lupa crore mari rong oigadaba brown sugar kg 1.777 masum WY tablet gram 815 fakaki Draka kona na pharaba driver aduna phongdokhibada polam singasi More dagi Susampur pugadabani hari pharaba miyedu mangondagi phagalaba polam singadu ko kona na More police ta sinakre Draka kona na phagalaba gari edugi driver aduna kaisung nung sahi
kungatare apokpa pinthang kawi Susampur district ki Thailand dagini Miyoi iko ben adu yauna mana pairakhiba mobile phone amasu fokale makatabi investigation ki damak mode police station da case masu register tawkhre haire ne su paus na phongdorakli atop pawmana Manipur na sokotpa thinthari bisi miram gi satnabina langoi sanbadagini PS Nandoluwang Kanchipur gi Haijigang supermarket leba singjamai Tulilong United Clubs Organization Sluko lingkat khibagi taraga mangarak suba mapok kumon tharom galoinana organization asina kuon mada leiraba class 10 amasum 12 ki parikha da makok thongna lakraba mairoi singda manapi duna pungning thogat pegi tharom ngasi thongju phaiza laitung da leiba student welfare committee gi hol pangthokre tharom madu da manipurna sakhat pathin thari besi mamangai digi leijaramba iramdamasi gi satnavi Singpat Torel amadi lamsigi maroiba lepham singa lainariba mari sing kauthoktuna miyamgi satnabida lupsinba amadi miramgi satnabina langoi sanbadagini hainasu All Manipur United Clubs Organization amukogi president PS Nandoluwang na haikre mana makha taraduna ngasi Manipurna sakotpa thinthari bisi school college mahimasing tamba yawna khunai sigi thabak thaushil kya da iramdamgi satnabi kauthoktuna miyamgi satnabida lupna khibadagini Kudam oina mai masing tambada sajibu kalen numaijing ningthokaba nakentha nongju tha haiba kayaduna mayek singna takbi tambibegi muhutta miramgi loldu oina khanganbadagini state sida lup kaya yauna praja singna irol iyek sakhotnabi iho kya hawjarabusu pung taragani thuibu pung baro hainari bisi semdok pangamnade masiguma kaya si semdok minabada lamdamasi club amadi organization singi asobu thodang lei manipura pangthokliba ningol skobagi thoramsu yen nganuna sakobagi mathakta lamdam sigi puthok khudol tambagi muhutta miramgi puthokna khudol tambagi satnabi amana manipur se langoi sansilakli samna iramgi satnabi phije chaksa hainabi kya kathoktuna miramgi satnabi da lukibadagi ngasi manipurna kham thengna awaba phibam sida lakpo oigani mingau thagogi oinasu ima baba iton idomsa itaima haina kaunaramadigi mami uncle babi haina kaunarakusina amanamagi aran malambit amasum fatabu wakal laknabagi maram amasoi isana isagi satnabi hainabi mamangai dagi lamdam sigi ipai pusune khoigi mahuksagi akoibigi phibam ga lainariba tana thana yadraba mari singasi ngaktuna thamliba makhai lamdam si kanagum amatagi shapuna manipur lekha tan mangamloi maram aduna aikhoigi apunbigi saktam sakti pangalna miramgi satnabida tawgi muta iranduna thabinabada thaudang lominasi haina PS Nandona makhataki Thauramadu President member Singhai ngasi Manipur Kunaina Sakotpa Thinthari bisi matamgi mamal khangdaba madi matam ngakna satabasisu maroiba maramani lamdam sidadi thauramama pangthoknaba matam khanabada matamdudagi son tharakpa tholakpa hawbasi satnabi ama oina tawi adubu ngasi Japan mangsil thana sakhwatlibasidi matamgi mamal khangna satpigi oigani aduga Manipuradi matamgi mamals ngak pangamdaba iramdamgi satnabibu kayabu nathairaga miramgi maring marang man satnabi singda hena miyeng thamlamadagini maramaduna sakotpa Manipura ma ohenanaba phatabu kunai sibu sauthagadaba hainabi sing thadokminaba tai hainasu phongdokna khi hainasu pausna makatari Makasa tarak poina to papawna Palal GP Model Gram Panchayat oina lauthokre District Administration kaksing na sinduna session Others Gram Yojana Segi gi makhada Palal Gram Panchayat Others Gram Models Gram Panchayat oina lauthokpagi thoramama ngasi Palal maning lekai community hall da pangthokre Outer Manipur Parliamentary Constituency Yoriba Tampaki Mapam Singh Ahan Boina Lok Sabha gi MP Dr. Lorho S. Phose gi makhada Palal Gram Panchayat pu Model Gram Panchayat am oina semganaba lauthokpagi ngasi thoram madu Lok Sabha gi MP Dr. Lorho S. Phose na thuba mithung kaksing ACG MLA Mayanglam Rameshuna thorama pu loinara kaksing Jila Parishad ki Upadhyakya MD Nazimuddin Palal Gram Panchayat ki Pradhan MD Mukimuddin Upapradhan S. Joy Kumar DC Kaksing Sumorji Salam Amadi Okram Sandarani SDO BDO Kaksing na akhanaba mithung sing oina saru yakhenesu paus na makhatana phongdorakli Amaromdana Dimapur da IM gi senior leader ani lekhidre NSN IM gi steering committee member collective leadership co-convener oiriba L Suba Pongel amasum loop asigi steering committee gi executive member oiriba MT Ramok Zamir Haribu Lusing Bani Singarang Dimapur Lekidre Suba Pongel na Eden Hospital Lekidavani Duga MT Ramok Zamina Zion Hospital Ngarang Lekidavani Makui Animok Matam Sanana Dun Lerami Hari
IMगी लुसिंगबानी असिना लाइखिदबदा लुप असिगी लुसिंगबमदि अतै मियोय क्याना थमोय सोना नुवाइतबा फोंदोकपगा लोइनना अवाबा फोंदोकपगी वफम पांगथोक्तुना मखोगी थवाइना लेरमलेन इंग्लिसिंगना लैरुनबा ताइबंग मपुगी मफमदा थौनी जखरे हाइदि IMगी सेक्रेटरी तेस मुइबाना थादोरकपा प्रेस स्टेटमेंट अमदा माकी कॉमरेड अनि लाइखिदबगी पाउ ताबदा थमोय सुय हाइखि सुबा पोंगेल असि कलेक्टिव लीडरशिप याउदना मेंबर ओइना लैरखिबनि मसिगी ममांग तुंगान तुंगान लुप की थबक थरम सिंगदा मरोयबा थौदांग सिंग लौरमी हाइना मोइबागी सिरोल अदुस फोंदोखि सुबा पोंगेलना स्टीयरिंग कमिटी की को कन्वीनर अमदी मिनिस्ट्री ऑफ सप्लाई अफेयर्स की किलोन्सर ओइनसु थौ पुरमी हाइदि नहा ओइरिबा लुसिंगबा सिगी मरौ सिंगमदी अकन मथौना लिंगजेल अदुना जाति की मपांगल हेना कंगरहलमी लोइनना नागा जाति की तंगाई फरक्तब मतमदा IM की पंगल हपलमी हाइखि IM होगी वाइस प्रेसिडेंट तोंगमेट वांगनाउना लाइखिदबसी मंगोंदा असोबो साइफु अमा पिबनि लोइनना नागा जाति की ओइनसु साउन मांगजबनि हाइखि नागा जातिना अरुब तंक अमा मयुकनरिङैदा साउन मतेंग पंगलम मियोयनि लाइखिदबा सिख्वाइरि की लेबक्तिबनि नागा पॉलिटिकल इशू ओसि वानथोक लैना ओरोइसिन पुरकना होनबदा IM अमसुम नागा की मेंबर खुदिमक पुन्ना खुसमननबा मथौताइ हाइखेनसु पाउसना मखाताना पलकली लोइसलकपोइना अमुकहना स्टेल एक्सप्रेस तकी लखोचरका नतोपा पावम एक्सीडेंट मियोय हुम लैखिद्रे अनिना अरुब फिबम लेखनखरे ngarang tungan tungan mafam aning de thokiba lambi ki accident miyoy hum laikidre miyoy ani amana tina sokpadagi aruba phibam sijo hospital lekanari ngarang numidang pung tara makhairum tabada porompat police station ki manungsana leiba khurai site hebi lerakta leiba Saibo hospital monarka thokiba accident that miyoy ahum laikhidraba miyoy ahum adudi khurai nandaibam laikai site hebi lerakta gi ngaktani mamingna kharibam nawbo se kuntragni to apokwa case lemba case hai sura sai kun gatru apokwa laikhidraba case hai sanamadi konsam ingos sai nifugama apokwa laikhidraba konsam ibotomi kawi thaudo si laikhidraba miyoy ahum asina lambi da satlingaida sajiwa maikai degi lakpa sakhangdaba Gari amana thomlam lauga imphalom na thokibani thomlam lamba miyoy ahum aduri mafam duda khudakta laikhidabani hairi thaudo aduga mari leinana porompat police ka case ama register tawkhre thomlam liba gari adugi khungul lina Imphal East district ki police ki ASP gi miyeng makhar additional ASP LO SDP of porompat amadi OC porompat ki yathang makhada ASI Akstar Hussein lusing timamana khura area khumalam pak amadi Imphal West district singba area sing the labor CCTV की वीडियो चेक तौदुना कुपना थिजिनबदा गाड़ी अदु मसक खंगमखि गाड़ी अदु टाटा टेलीकॉम नंबर UP32 DN 2031 हाइदि गाड़ी असि अयांगपल्ली द एरिया द लेबा वर्कशॉप अमदगी फंगिबनि अदुगा गाड़ी असि बु थौरिबा ड्राइवर सु फारे ममिंगना उरखुल तुइनेमदगी S सोपै से कुंथ्रागम ते अपको WS निंगोनी गाड़ी असि की अकाइबा असोकपसिंग मanghanaba hotnaramkhe dubu matam sana police na haising na fagat pangamkhibani hairi gari ki evidence manghanaba hotnaramagi damak section 201 IPC ki makara action su lauragani hairi amaromda ngara numidang pung 10 ga minute yankhairom tabada lamsang police station ki manungsana leiba tauthong khunaugi tauthong lamkhai manakta angangma masugi activa MN01C 0682 amadi maruti ben MN02A 9783 Gari ani asi thomjinabada activar tonglakliba miyoy ani thina soki soklaba miyoy ani mandengam athoiba Elias palukok sei kungatru apokpa Indramani amadi mandengam nedison sei kungani thu apokpa pungaubi makhoyani mak eroisimba amokong leiraktagini haidi makhoyani mak sijo hospital aruba phibam lekatnari haidi Ben driver adugi mamingna Taurem Ranjan sai kunga mapan apokpa Ranjit laifamna takyen khongban dagini haidi accident aduga mari lainana lamsang police station case ma register tawkhre haina su paus na makatari hausko ina di mem paus su matang se lusinjarage amasu mayam pun anawab tet ngai minasi haina su channel sigi mai kai digi mayam gi mafam na su thamjari